Bharat Sarkarna sing amasung tamga tainaba mafamsingda security force deploy tawduna simbal thongda buffer zone thamba leite hairaka furupta yumfam oraga sangba yai yate haina Athingba Thamliba Asi Manipur bu mase tanaba honaba thongni haina MP ANGOMCHA BIMOL AKOIJAM na phungdokre wafam asi ngarang MP gi yumda pangthokpa paugi mifam amada phungdokhibani mahakna makha taratuna hai buffer zone haiba wahai asina furup ki mingda Manipur thogairaklibani logi oiba kanglon yaudaba sinda khaktada thamliba buffer zone asida miyamna karigi sangba yaroi doribano haina wahang hangkre aikoi kudingmaki wakalonda sangba yadrabadi sangloidabani khalliba asina khwaidagi aranba wakaloni nakal amaromda MP amana mahakki constitution gi manungda CHATHOK CHATSIN tawbada Athingba Thamliba Asi LEIBAK ASIGI Puwarida MAHAKNA Ehan Hanba Oiramgani security kurak hangdana leiriba mafam amada fau MP amana sangbada thingliba asina matau karamna Manipurda tangdu leitaba phibam hanjilakle haribano amade buffer zone leite hariba asi matau karamna no haina wahang hangkibaga loinana kanglok ki mingda CHATHOK CHATSIN tawbada athingba leigadaba oiragade miyam khangna buffer zone leire haina lauthok piro haina MP asina makhatana phungdoki